Hello, I giving boy na may rakpam. Nahanam pumas di sorgi wapaw ta na bagida maglak piba ang sige magkatagachari. Agi prathna di nahak na takdir ba wapaw ang sige mapal na isor buhay na nung siba amasung mahaki mi aduga mahaki singlup buhay na nung siba sini. Diba hak na nahaki na pamda noluk choning ba dudi nahak na takdir ba wapaw asina. Nahak na nahaki singlup ta pipam tok pa nahaki commitment amasung nahaki singlup ki luching bisingi makapon pam tok pa adugi mahuti silhan bigano. Adu ba wapaw sige mapal na. Nakagising lupa hinanong siba, nakagising lupa luching musing buhay hinanong siba, at quite maruoy na, isuri matik mangalig na magtihing ba punsi na chakot pa adu, eki pratana ni. Ibang umaki wapaw, taminas. Christigi Mangasuba widely yung minasing John chapter 19 verse 28 Masigi matungda tabak pum na magloire hai ba Jisu na khangna duna sastra gi wada tungan na mahak na hai ay khourangle Jisu Christigi Mangasuba Wahei ni ay khourangle This is a word of suffering Awaba kang bagi Wahei ni. Ay na kamugum na hai ba Jisu Christ na maki missing gi pap ki ayol arangi mamal khudimag sing du piraga mahang na pap oiraga mangol mapasya gi asabu du haithar laba matung da adu na mahang hasa masigi matung na tabak puman magloir ha ma khang na mam di Christ na ai khoi pap ki handok pi bagi tabak adu tawbagi loisalak pa matang adu lakle loisalakle adu hai ba sa amukhana Jesus Christ mataw asigum na oigani haina hai basi ari boy na bagi matam the Old Testament adum harm labang aktani so for example ay lona magpadap oiba tar so asina ko note tobe ko pabi thagre si masing kun gani thoi pada taraga mga Psalm 22 verse 15 Psalm 42 verse 2 Psalm 63 verse 1 and Psalm 69 verse 21 ay na hogi mag Psalm 69 verse 21 du parake Psalm 69 verse 21 ay gichana bagi damang makoin akaba mahi su ayon de piki aduga aina khorang labada thaknaba makoina asinba mahi ayon de piki you see again tons of digital announcing hain ba si Krista gi matang da maha karam haina sigani haina hai cuba adugi thungba du mahamasida oiribani adu mahamasida Jesu Krista mahana khorang ni haina hai ba matam aikoina uriba sikarino ma mi oibani our Christ is truly man He is truly God and truly man. Aduga hai ba sisu mahaki wahai sing asida mahak crossing hai wahai taret asida gi dum mayik sing ubu phangani. Adu ahan mahak khourang ni hai na heart person ai khoi bu khangali base it shows us his humanity. It proved his humanity. He Christ is truly man. Krista aoiba mag mi oiba aduni. Adu mahak aram ba khangi khourang ba khangi. Adu ngasai hak na ahan ba wai hai ba matam Jesu Christ pitak ba yu makhal ani gi matang da hang hai ki now mapam asida soi kana makata na park oi ba targadi asin ba na than ba verse 29 da asin ba na thalba yu patra ma mapam adu leirami makoin asin ba yu sponge adu chupsil halami adu madu hisop ta haptuna makoin na mahak ki chinma na thamki aduga asin ba yu adu mahau tangki tanglaga so as de kana khang ba ya ba se I could Mark chapter 15 verse 23 the yang boy batargadi high by Jesus Christ da atopa you makoy pithe adu high by you adu yang say Mark 15 verse 23 adu high by you adu makoy mangon da thakna ba you that mura have the mirror yansila kanda pyramid Amana maha Golgotha di matung adu da piba yu ni aduga amana maha na khorang lakpa matam adu da piba maha piba yu makal ani ni hai riba yu ani ase nungsidabagi maram na or kari hai gani amarom di karem na kathai na pone pi ki ba yu amana ekoi ma'am na khana ba di Jesu Christ na khorang ma asin ma hi pithak ki do ma mangon da karem na bani hai na khale adu natte
Mangona pikiba yu ani si ahan mura gyan sanaba yu na karma yu no hai boiba targadi harba yu de thak boiba targadi China khangoi aduga pura kri hai anesthetic oina ko pangsan na bagi magi anaba do adugi da makta piba yu adu Jesus Christ thakire aduga akon bada mana sillak mana khorang lak ehan hai mat da akon boina hisop ta pi riba yu asidi magi khorang bodo kok na ba khaktang natana sangthana hinghan na bagi da makta piba yu makhalamani Pangal kan hana bagi damakta. Aduna Golgotha har baching as the crucified or a heart kado cross the heart kado missing the ahan be use it. I am mandum thakne adu akon people use it thakte. Man akon people use thak over target punsi kara sangthanam hingadine. Aduna I am huram basing in a palm basic no high over time moi two na siba palm. Adu sibido China power na siba palm. Aduna muragayana be used in my thakane. I am missing. Adubu, I am the cross a hack that missing. Adubu, a corn buggy used the gamma tuck the Adu Jesus Christ out of you. Let's look at Jesus Christ. Okay. Mahak Muragayana be used in Mark Takide. Adubu, a single made in Mark Taki. Cardinals Talibus. Jesus Christ Namaki China, the Kara Hunt Hanaba, Kara Pagatna Bagama, Kariama, the Taki, the Bagman, the Kari, the Mogan High Batargani. Jesus Christ na nangamasung ay gidamakta cross mathakta aikhogi mahutta aikhogi damakta si bada mahana phangki ba chaina amasung chaipham adu mahak loiba phawa phangba du mahak yapamane. This shows Christ willing suffering for us. This shows Christ drinking every drop of blood, drop of God's wrath for us. Adu mahana haiba mahana khourangle lakpa matam asida asiguma matam asidane thoina huran basing adu or sigida missing adu pi this adu matunda kadawna haiba tardi khusing thude kani adu khusing thude laba matamda ngang pangal lei trabarina aduga asigi masagi weight sing cross di putharpa matamda sore phungalaga choking torgani makoina heart kadise kanamta tana thilakan halo Jesus Christ at Tana think giving him a Sibra, Hingbra, have the Yen be cockney. I do by Huran money to Yang Matan, Huran money to Makulu to the kid. Can get a Morgan High boy batagadi, cool take boy batagadi, support later boy batagadi, Hen Yantakan Yantarapamatan, the Sorhom behind Wasalakani, I look at Sorhom Wab or Tarzan hangs, I take him my head Punsi life giver, her or been Wag the witch angry hens in a wagado. I do must see a do with the one. I don't know. High basti ekona kangbo second high over target. Christian khourangle kibadu nangamasung ay gidamaktani. Nangamasung ay hakna hingbagi ising oiriba Christ adu thakpagi mapana kanbiba phangna bagidamakni Christian nangamasung gimoto khourangle kibadu. Thazaba kana amata si khourangle basi thingaroi. Thazaba kana amata na Christian khourangle kiba asi gumna khourangle loi. Aduga thaza base ichil inausing amukana mafam masada aikhoigi papki arumba aikhoigi papki phattaba aikhoina aikhoigi papasi bu kya gi madik tuka chakado no habde khoi wakhal khanse mamdi again Christian awaba khangbglona khourangle kiba khobang na kiba adu nang sungi papki maramne na ki papne aiha ki papne aduga haujik phawa thaza daba marup sing na khoina khwaidigi Jumleg aduga mayam na taune hana khanaraga tabu pap aduna phau busuni Christian khang ki ba awaba amsung khourangle awaba adu aduga yengo Christian mahag masagi anabadu mahag phanana bi damak murag yan sanaba yudum hak thakpa yadabra yai aduga mahag nang musung aigi damak ta kayagi matik awaba khang badu thawai yaw na musung masana yazana yaw khang ki ba have the yengse. Behold Christ's love for us, that he drank the wrath of God for us willingly and fully. Mapung pana, akapa matlaitana. Aduga haiba khourangle ba Krista asiri maun sangjarak po khuding maksing aduda khourangle ba nai de be hing ba ising pinabi mapune. This Christ who thirsted for water is the very living water, with whomsoever will drink from him will not thirst again. John 13:13.
Samaria nupi Jesus Christ kare na karum ai kana han kan oi bata gadi na engun dagi hingbi ising niram maduni. Christ has that living water. Adu haibi hingbagi ising adu Christani. Adu amuk hana thaja kripsi inasing aikoi na kanbiba phanglibisi aikoi da khaurang ba aikoi da Christ na khaurang kibagum aikoi na khaurang loidubugi maram aduga asigumba pap na maram oraga khaurang bagi khaurang aikoi da loidubugi maram di hingbagi ising orba Christ adu aikoi gi oizare. Nagi thaja bagi punse sontharak matam singlegani Christ dagi thakbi. Christ dagi thakbi. Aduga thaja da maru Christ adu hingbagi isingni. Nahak na maunagi hingbagi ising adu marang kana thaknabagi damaktane papjim singi damakta mahak na awaba khang matamda isorgi asaw mahang thakibada. Adun thaja bichil inausing Christ gi awaba in his word of suffering magi awaba khang haibagi wahei asin aikoi tangliba dudi. Christ na aikoi gi damakta kaya phawba kayam yam phawba awaba khang bikibagi haina haibadani. Asisin nang amusung ai hakna Christ gi damakta hingnabagi amusung Christ gi nungsinabagi maram oidabra. Nahak na Christ bu thogan jana bu nahak ko khamhan gadori bisikarino nagi thabak nara nagi appointment sing nara nagi ngaya ke tabang pambagi biram sing nara Christ na khaurang ki badu wakal tu nangam sungai kita makta